Mayailambi Development Organization Maldoma Sung New Young Sporting Club na Sinduna Taramathoy Suba Annual Felicitation cum Award Presentation Ceremony nga si Samuraw Awang Laikay Community Hall Bangthokray. Thormaduda Bosem Kosem Amadi CVS in Alauba Class 10 amasung tuap ke examination da Mark Wang na fanglaklaba Mahiroi Sing Yauna Civil Services Examination amasung sana khotna bagilamda sing thaningai oiba mong da mai paglakraba sing taramna opkhiloina na achamba khudul tamduna pungning thogat ke. Thormaduda Maldo gi President Moirang Tem Ibohal na hai Maldo na kumjali sing aniga tara manga dagi hauna hiang thangdagi lafupat tera komla khong fawbagi marakta leiba naha singna lairik laisu khak natana sana khotnaba amadi ahallaman thogalon phajaba nupi macha amadi nupa macha khangatuna manamathum lanthokuna pungning thogatuna lakli ngasi thauramasida handakta haidokhiba class 10 amadi 12 ke examination da subject topper oirakpadana tana chada marfu phanglakhiba mahiroi taragani thoi saiche academy award ama sanaroi ama Fidam Ningai Award ani amadi MCS ama punna mioi tara tareta manamathum lanthokhi haina sumahang na makhatana phongdoki aduga konana koigi MCS ta ama ataki khaliba aduda yaure ne saijabado aduga ahum yawgade satagidi adare shivarsana koi togden adu asmai togdana lei aduga Fidam Ningai Award te koigi mapam da sahi amada nuparak tagi kwaidi paba ma khalle aduga nupirak tagi kwaidi paba khalle adu karigumba kamda koina mamang da pangthokibada hapet mana na phaba yam paktakna na khangbai dare adumba mapam da koina consolation da larik amonga yelamba yawe adu kumsidi mi yam lakte mi tare nungtamok lakhi nupa da suyam khide nupi na kara yami ana samai togna lamsat sajat taxi kasi hauna lonsat mingo khangbase hauju pauki test or pasita nupi na kare na kam ana sini koina maruina koi activity hoina sathajar pas